निखिल की फोन दा मा के पोपगी कॉल लागली कॉल पाइखलगा निखिल ना हेलो पाबुंग तो केशोरना इपागी सना थोइबा इपासु पाउ लोइना तारे अथुबदा थोलकनबा तौरगे नंग पाबुंग दो अइबो वारोरंगनी अइसु थबकसिना खुदक तो थोलकपदो याकिद्रे होय पाबुंग कैसो वारोबो तौदबने नतैमदी खरा फरब्रा नयामबदी कमाइना तौबो तारे इटेमसीदी खितंग फगले बंगराजदी हयेंग कोर्ट केस थेंगनरनी अदुगा खंगनी कोर्टना करी राय तारक हाइबदो इरमदा मणिपुर से मी याम फते पुक्चेल याम पिकने मीनदी हाइने करीगे असुक नुंगाइबा पोकनाफम लमदम से थादोकलगा लेनिंग्द्रे हाइदुना ngangnariba siguma mayam se thengnani khanbada manipur da thokningdrabani aduna ne sanathoiba nayambagi case se hek loibaga aikhoi punna sida leinaba tausi pabung imasi hoiga punna khanarase hoi fare pungsu thenglamnani nangsu tumnaba tawro ipasu thabak chatnaba tawrage hoi pabung ton kesor su phone do thamkre bangras mamitu shilaga wala du danga thaduna phamli mamitagi mapiso lepa laitana sintharagli hayengi numit sini ma ki laibak lep kadawriba kari bu thoklagaba magi chahi nauri binu pieduna naitom karamda lehogani jail da leibadi soidrabani adubu kayam kuina karamba matam phauba chahi kaya phadok pirakani haiba khangba ngamde hospital gi bed aduda hipchabatani leisisu ahinga do fana thengla phauba tumthaba yade haina dongan khre nikhil pakas na hana puna chatkre leisilem biso manem pokna hospital gi ka duda loshinbiri premilana sisi namai ga do khara kebige imase ai kening deda chandol siri thinbige mauna chandol thinnaba phati haina bani hairaga mamogi chandol thinbiri ke drisu phasaye jamna sinadum hena nushireda aigi mause imase pung kya takrage nipan hele imase chalase ayambung uninge chaladongni icham chamba gray machogi phanek pi setli chapting mama samado komli clutcher amana chapsinli loisan basuloraduna mani mamau ado hospital adudagi thorakli court yobaga leisilem bido ngaingamdana gari dagi kumthakre aduga manemda yenglaga imase khara tuna sangsilao premila su gari do pak toramlaga mamoga punna case lepnariba mafam aduda changakle bangras makhuto handcuff na punsilaga lepambadu ubada leisi problem sangsilaga yambo kaigino khut polisibo bangras leisi ubada harauze magi thawaido mahak numit chupa ma urudrabane nakanda lepliba constable aduda onsilaga yamungi makusa thado constable aduso leisi dangak ni yenglaga lei bangras magi nupida nushini yenglaga leisi se imasi ga leiro leisi talli haibagom mangak tu hairagli leisi gi ningaida maso upai leita tumina leplaga lei SP do nikhil ga punna changminarakli SP na hai pulibadu thadu ne constable amana bangras ki puliba makhutto thadokre premilana bema lao premilana mamabu puthokre pungta silaktuna kesulepna bahokre maikai ani maki wa taraba amadi salai ngambagi chapchaba proof fanglaba tungda jasna sum hairakli Mr. Bangrasi laikhidraba RK Puthiba gi machani aduga salai ngamba hairiba miyoi asina Puthiba gi hek pokminaba mayamba mahangna mayamba bu hat ki haibasi chapchaba proof evidence loina fangle aduga Mr. Bangrasna salai amani mahakalang minaba miyoi mari punna miyoi manga hatki phana mara leirabasu micham amana mi hatpagi ayabadi lona pide salai gi leiriba property pumbaso Bangras kini maramasina machanupa Bangras ki mafamda property pumba sinagadabani aduga Mr. Bangrasna chahi manga gi oina phadok pire salai ngambagi lakliba miyoi singado makoina lalabanina
ꯄꯤꯐꯝ ꯊꯣꯛꯄ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕ ꯕꯪꯒ꯭ꯔꯥꯁꯣꯏꯗ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯠꯅ ꯆꯍꯤ ꯀꯌꯥꯒꯤ ꯐꯥꯗꯣꯛ ꯄꯤꯔꯛꯄ ꯑꯇꯩꯗꯤ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯂꯩꯁꯤꯄꯨ ꯍꯧꯒꯠꯂꯒ ꯏꯃꯥꯁꯤ ꯀꯩꯅꯣ ꯑꯩꯁꯤꯕꯣ? ꯌꯥꯝꯕꯨꯡ ꯖꯦꯜꯗ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯣꯏ ꯃꯌꯥꯝꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯉꯁꯤꯅ ꯀꯩꯒꯤꯅꯣ? ꯄ꯭ꯔꯦꯃꯤꯂꯥ ꯀꯞꯂꯒ ꯕꯦꯝꯃ ꯂꯩꯁꯤ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯌꯥꯝꯕꯨꯡ ꯄꯨꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯤꯈꯤꯜꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯤꯈꯤꯜ ꯌꯥꯝꯕꯨꯡꯁꯦ ꯑꯝꯇ ꯈꯥꯝꯃꯣ, ꯃꯣꯏꯅ ꯌꯥꯝꯕꯨꯡ ꯄꯨꯔꯤꯁꯦ ꯌꯥꯔꯣꯏ ꯍꯥꯏꯌꯣ꯫ ꯅꯤꯈꯤꯜꯒ ꯄꯀꯥꯁꯅꯥꯒꯁꯨ ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯨꯅꯤ? ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯆꯍꯤ 5 ꯈꯛ ꯐꯥꯗꯣꯛꯄꯤꯔꯛꯄꯁꯤ ꯃꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯤꯕꯅꯤ꯫ ꯕꯪꯒ꯭ꯔꯥꯁ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯏꯗꯣ ꯇꯞꯅ ꯅꯥꯟꯕꯤꯔꯒ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯂꯤ꯫ ꯂꯩꯁꯤ ꯂꯩꯁꯤꯂꯦꯝꯕꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯣ ꯆꯩꯅꯥ ꯈꯪꯗꯕ ꯃꯈꯩ ꯕꯪꯒ꯭ꯔꯥꯁꯄꯨ ꯀꯣꯜꯂꯒ ꯍꯤꯒꯤ ꯀꯞꯊꯣꯔꯛꯂꯤ꯫ ꯌꯥꯝꯕꯨꯡ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯕꯪꯒ꯭ꯔꯥꯁꯅ ꯂꯩꯁꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯌꯥꯝꯕꯨꯡ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩ ꯌꯥꯝꯕꯨꯡ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯑꯩꯁꯨ ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ, ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯁꯤ ꯌꯥꯝꯕꯨꯡ ꯋꯥꯍꯩꯒꯦ, ꯏꯃꯥꯁꯤ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯂꯩꯔꯝꯃꯣ, ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯣ, ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ, ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ꯫ ꯑꯩ ꯉꯝꯃꯣꯏꯌꯦ, ꯑꯩ ꯉꯝꯃꯣꯏꯌꯦ, ꯌꯥꯝꯕꯨꯡ ꯌꯥꯎꯗꯅ ꯍꯤꯡꯕ ꯑꯩ ꯉꯝꯃꯣꯏꯌꯦ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯖꯗ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯐꯪꯕꯗ ꯉꯥꯏꯅꯔꯤꯉꯩ ꯅꯧꯅ ꯁꯦꯠꯅ ꯈꯥꯏꯅꯒꯗꯧꯔꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯣꯟꯅ ꯂꯣꯟꯅ ꯃꯄꯤ ꯇꯩꯊꯣꯛꯅꯩ꯫ ꯕꯪꯒ꯭ꯔꯥꯁꯅ ꯅꯤꯈꯤꯜꯁꯨ ꯅꯥꯀꯟꯗ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯕꯪꯒ꯭ꯔꯥꯁꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄ꯫ ꯕꯪꯒ꯭ꯔꯥꯁꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯃꯥꯁꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯥꯇꯩꯃꯁꯦ ꯅꯪꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯣ꯫ ꯑꯩꯈꯣꯏ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯄ꯭ꯔꯦꯃꯤꯂꯥꯅ ꯏꯃꯥꯒꯤ ꯁꯅꯥ, ꯏꯃꯥꯁꯤ꯫ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯃꯃꯤꯠ ꯑꯅꯤꯗꯣ ꯏꯜꯂꯤꯕ ꯐꯤꯖꯤ ꯑꯗꯨꯅ ꯇꯩꯊꯣꯛꯂꯤ꯫ ꯏꯃꯥꯁꯤ ꯀꯞꯀꯅꯨꯁꯦ, ꯏꯃꯥꯁꯤꯅ ꯀꯞꯂꯗꯤ ꯅꯃꯧ ꯅꯨꯄꯤꯗꯤ ꯀꯅꯥꯅ ꯐꯥꯊꯕꯤꯅꯤ? ꯑꯩ ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯔꯣꯏꯌꯦ, ꯆꯍꯤ 5 ꯈꯛꯇꯅꯤꯗ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯕꯅꯤ, ꯁꯤꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯏꯃꯥ ꯏꯆꯥ ꯂꯥꯞꯅꯕ ꯇꯥꯔꯦ꯫ ꯉꯥꯏꯔꯝꯒꯦꯀꯣ ꯁꯅꯥ, ꯏꯆꯥꯅ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄꯗꯣ꯫ ꯏꯃꯥꯁꯤ꯫ ꯄꯀꯥꯁꯅꯥꯅ ꯏꯄꯥꯒꯤ ꯁꯅꯥ ꯃꯇꯝ ꯌꯥꯗ꯭ꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯄꯥꯕꯨꯡ ꯏꯄꯥꯁꯨ ꯈꯪꯉꯤ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯄꯨꯝꯕꯗꯣ꯫ ꯅꯨꯄꯥ ꯃꯆꯥꯅꯤ, ꯈꯨꯗꯤꯡꯃꯛ ꯂꯥꯡꯊꯦꯡꯅꯒꯗꯕꯅꯤ, ꯊꯧꯅꯥ ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯕꯪꯒ꯭ꯔꯥꯁꯨ ꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯤ꯫ ꯇꯨꯡꯗꯅ SP ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯁꯨ ꯏꯟꯅꯔꯤ꯫ ꯂꯩꯁꯤ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯇꯥꯟꯅꯗꯨꯅ ꯕꯪꯒ꯭ꯔꯥꯁꯄꯨ ꯆꯦꯅ ꯀꯣꯜꯂꯤ꯫ ꯌꯥꯝꯕꯨꯡ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯄꯥꯕꯨꯡ ꯏꯃꯥꯁꯤ꯫ ꯕꯪꯒ꯭ꯔꯥꯁꯇꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯁꯤ ꯕꯪꯒ꯭ꯔꯥꯁꯄꯨ ꯀꯣꯜꯂꯤ ꯃꯗꯨ ꯊꯥꯗꯣꯛꯂꯒ SPꯗꯨꯗ ꯈꯨꯔꯨꯝꯂꯤ꯫ SPꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ꯫ ꯁꯔ, ꯌꯥꯝꯕꯨꯡꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ꯫ ꯂꯩꯁꯤ ꯍꯤꯛ ꯀꯞꯇꯨꯅ SPꯗꯨꯗ ꯍꯥꯏꯖꯔꯛꯂꯤ꯫ SPꯗꯨ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤ꯫ ꯕꯪꯒ꯭ꯔꯥꯁꯅ ꯂꯩꯁꯤ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ, ꯌꯥꯝꯕꯨꯡꯅ ꯍꯥꯏꯕ ꯏꯜꯂꯨꯁꯦ꯫ ꯂꯩꯁꯤ ꯕꯪꯒ꯭ꯔꯥꯁꯄꯨ ꯊꯥꯗꯣꯔꯛꯇꯦ, ꯃꯤ ꯂꯩ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯕꯪꯒ꯭ꯔꯥꯁꯅ ꯂꯩꯁꯤꯕꯨ ꯊꯦꯝꯂꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯃꯨꯛꯄꯒꯤ ꯍꯦꯟꯅ ꯏ ꯇꯥꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯕꯪꯒ꯭ꯔꯥꯁ ꯂꯩꯁꯤꯒꯤ ꯂꯦꯡꯖꯨꯝꯗꯨ ꯄꯥꯏꯔꯒ ꯏꯟꯊꯣꯛꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯁꯤ, ꯅꯪ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕ ꯏꯜꯂꯔꯣꯏꯗ꯭ꯔꯥ? ꯍꯥꯏꯌꯨ, ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏ? ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ? ꯌꯥꯝꯕꯨꯡ꯫ ꯀꯣꯏꯔꯥꯎꯅꯔꯝꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯗꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯕꯪꯒ꯭ꯔꯥꯁ ꯂꯩꯁꯤꯒꯤ ꯂꯥꯏꯕꯛꯇꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯊꯨꯅꯃꯛ ꯖꯤꯞꯁꯤꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯄꯤꯇꯅ ꯊꯨꯝꯃꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯣ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯟꯈ꯭ꯔꯦ, ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ, ꯌꯦꯡꯂꯨꯔꯒ ꯍꯦꯟꯅ ꯃꯩꯆꯥꯛ ꯄꯤꯔꯅꯤ,
Thamoy thamoy anidi nungsi may chapu na lehore. Pamuba ng yauda, nungsiba ng leitraba, ihang-hangli punsise, ningsing lubada matamdo, pamurakli matamdo, ningsing lubada mikopto, pamurakli mikopto, inaksi na famlaga, libiraro nungsiwari, pothasage, mikop amata, pamuba nanggi natambagta, hingningloy punsise, nang tagi asada, lahibra nungayna, tawayoy ba nangbo? Bema, kaurakli ba konjeladoda, lesi mamaydo, tam na leithorakli? Yachangi dok thamai se thana ba tawraro, nay papung hoy swalani ye. Phamlambadagi tam na hogolakli, aseng ba pirol hongdok tu na thokre. Mani mamau ado, namidangi, cha ising thongminari, laisi komido soina wakhala madamangli. Premilana, laisi gi makutto ta farai, laisi khangpre khangi. Nakose sok patare ni nangbo. Laisi hosik ta bab taragli. Bema, sum khanchin duna leirabadi kamai tawni. Chahi manga haibagi wani, kaisu ko heureda. Tha ani hom sahokre. Imasi, ai kaisu khandeda. Fare, chakse losinaba tawrasi. Namidangi matamni, laisi kadoda, matomta tarak leiri. Mafam ado ihang-hangle, matomta leibada na suheli, wakal mayamado, kadai dagino horaktuna, magi piklaba, makok machaduna, lamsiladuna, kaluriba. Waduna talaklaba, magi punsini, mabok ka magadang ingna chikna laysarabani, warabasu wana, punsi tangkag ado, ingna chikna nungay kibani, tamtiraba, ahing adugi thawdoktuna, pumna mamanghalari, nungsirabi mabok puso, mapoksi magi oina kaina hanbire, aduga huzikna mapuroy babuso lamna halle, papi dudi chatkre, handakna karamba chaina amo fangadawriba. Wakal mayam si khanbada, mahak mamito isulu haiba yadre, akibagi akiba ngakta. Wala duda chawna theliba, bangras ki photo do nungsini yenglaga. Thabom kaya hokre, nungsiba saktam suuraktaba. Ay suyamong gimanang talakling mani. Adubo ay, muhay na chat kaya di. Asi hay duna, hiki kapli, kapchet pinuzado. Somda bang raso, chekpal ni koy silaba, zil giwala duda, nga taraga pambo hipoy tawraga layri. May tonga duso imak maksilari, angaw batamoy ni, nong mata magi nungsibibu udrabadi, laybangam kidraba mahak ni. Adubo nga sidi, chekpal ni koy silaba kay sumsang aduda, thaza kaya, namit masing kaya, nungsibi mabuuda, hawkre. Numidangi pung tarata silagli, Nikhil magi betu da hiplaga, sambal kauba Nobel do paringay dani, pamung da layriba magi fondo, message lakpagi brabe tawrai. Dada, kaydawrige? Nikhil message tu yenglaga, reply di pirudre, adumak nakanda thamkraga, hanagum Nobel aduda pokning chang na pado na laikre. Minute ama mo faram gadra khangde, amuksu message tu lakli. Dada, kaydawrage? Reply piraktrade. Nikhil handak su message saludre, yeng mata magyengli. Somda Miranda, Nikhil na message reply piraktabaduda, kaydawrabano khalagli. Mana Nikhil da saklo laga sana baduda, Nikhil do tasing na magkisawkrabra, natraga kaydawrabano haina khalagli. Asum na maha kayang kuy na loto na laikigani. Sira si changla chang, Nikhil na masaktak lagi khali. Makut kubido na phone gi screen do na thamlaga, message ama type tawri. Dada, handak so reply di piraktre. Phone oina direct tawrangi khaladuna, so do muktang sang no hondoklaga, Nikhil gi number do da dial tawsili. Nikhil so Nobel parambadagi, call lakpagi private tawrakpaduda, Nobel do khumzili. Lakliba call do kanagi no yenglui. Ngakpasu phawi. Asukuiba matamsi nongmata call tawrakte. Mana tawrurabaso call pairakpa kauba laikide. Aduna ngasi ikhang khangawdana call laksinbasida ngakpa phawribani. Nikhil so call do receive tawraga. Hello? Miranda na. Dada.
ꯏꯪꯅ ꯃꯦꯡꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯤꯈꯤꯜ ꯃꯁꯥꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯆꯤꯡꯕꯗꯧꯅ ꯇꯧꯈ꯭ꯔꯦ꯫ ꯍꯜꯂꯣ ꯗꯗꯥ, ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ? ꯁꯥꯎꯗꯦꯗ꯫ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯣ꯫ ꯗꯗꯥ, ꯑꯩ ꯃꯤꯔꯟꯗꯥꯅꯤ, ꯂꯩꯁꯤꯒꯤ ꯃꯃꯥꯟꯅꯕꯤ꯫ ꯅꯤꯈꯤꯜ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ, ꯀꯔꯤ? ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯗꯗꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯦ ꯈꯟꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯣ ꯗꯗꯥ꯫ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯁꯦ ꯏꯀꯥꯏ ꯏꯀꯤ ꯈꯪꯂꯨꯗ꯭ꯔꯦ꯫ ꯋꯥꯐꯝꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯝ ꯊꯝꯈꯤꯕ ꯌꯥꯏ꯫ ꯅꯣꯡꯃꯗꯤ ꯗꯗꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯗꯗꯥ ꯅꯤꯈꯤꯜꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ꯫ ꯍꯧꯈꯤꯕꯗ ꯃꯤꯅꯝꯂꯨꯕ ꯏꯔꯥꯜꯗꯣ ꯉꯥꯛꯄꯤꯌꯣ꯫ ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯤꯈꯤꯜꯗꯨ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥ ꯊꯥꯖꯗꯦ, ꯍꯧꯖꯤꯛꯁꯨ ꯊꯥꯖꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯪꯒꯨꯝꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯝꯗ ꯃꯤꯔꯟꯗꯥꯗꯤ ꯅꯤꯈꯤꯜꯅ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈ꯭ꯔꯦ꯫ ꯐꯣꯟꯗꯨ ꯀꯛꯂꯒ ꯍꯤꯒꯤ ꯀꯞꯊꯣꯔꯛꯂꯤ꯫ ꯑꯩꯕꯨ ꯃꯥꯅ ꯀꯩ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ? ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯑꯩꯁꯦ꯫ ꯗꯗꯥ, ꯑꯩꯁꯦ ꯇꯧꯉꯝꯕꯤꯗꯤ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯗꯗꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ꯫ ꯅꯤꯈꯤꯜꯁꯨ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯊꯝꯈ꯭ꯔꯦꯅꯦ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯪꯂ ꯇꯥꯏꯕꯪꯂꯛꯏꯕꯣ? ꯒ꯭ꯌꯥꯟꯒ ꯇꯥꯖꯗ꯭ꯔꯦꯗ꯫ ꯍꯥꯏꯔꯒ ꯂꯥꯏꯠꯇꯨ ꯑꯣꯐ ꯇꯧꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯑꯅꯤꯇꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯐꯤꯕꯝ ꯁꯥꯊꯤꯅ ꯁꯣꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯂꯦꯟꯁꯨ ꯂꯨꯍꯣꯡꯂꯝꯂꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯑꯅꯤꯇꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯗ ꯆꯥꯔꯨꯕ ꯁꯦꯜ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯒꯨꯟꯅ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯇꯥꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯁꯤꯟꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯝꯕ ꯃꯥꯜꯆꯥꯡ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯈꯛꯇꯃꯛ ꯃꯉꯥꯏꯔꯦ꯫ ꯐꯤꯕꯝ ꯑꯃ ꯏꯇꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯒꯨꯅꯅ, ꯀꯔꯤꯗ ꯁꯤꯖꯤꯟꯅꯈꯤꯕ ꯁꯦꯜꯅꯣ? ꯅꯔꯣꯜ ꯆꯨꯝꯃꯨ, ꯁꯦꯡꯅ ꯈꯨꯝꯃꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤꯃꯛ ꯅꯄꯥꯝ ꯌꯧꯒꯗꯕꯅꯤ꯫ ꯍꯣ, ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯆꯥꯁꯤꯡ ꯁꯦꯝꯃꯤꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯍꯩ, ꯏꯆꯥ ꯁꯦꯝꯕꯗꯤ ꯃꯄꯥꯒꯤ ꯏꯔꯜꯅ ꯁꯦꯝꯖꯕꯅꯤꯅꯦ꯫ ꯅꯪꯒꯤ ꯅꯔꯜ ꯁꯤꯀꯤ ꯌꯥꯎꯈꯤꯗꯦ꯫ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯆꯠꯂꯣ꯫ ꯄꯣꯛꯄꯗꯒꯤ ꯌꯨ ꯊꯛꯂꯛꯇ꯭ꯔꯤꯕ ꯒꯨꯟ ꯑꯗꯣ ꯄꯦꯟꯗꯕ ꯍꯦꯃꯟꯈꯤꯕꯅ ꯌꯨ ꯇꯞ-ꯇꯥꯅ ꯊꯛꯆꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅ ꯐꯨꯔꯤ꯫ ꯑꯣꯂꯤꯚꯤꯌꯥꯅ ꯃꯄꯥꯕꯨ ꯈꯥꯝꯂꯤ꯫ ꯕꯕꯥ, ꯇꯣꯛꯑꯣꯕ, ꯃꯤ ꯃꯃꯥꯡꯁꯤꯗ ꯌꯥꯝ ꯐꯖꯗ꯭ꯔꯦꯕ꯫ ꯍꯩ, ꯋꯥꯊꯤꯕꯤꯒꯤ ꯃꯆꯥ, ꯅꯪꯅ ꯀꯔꯤ ꯈꯪꯉꯦ? ꯅꯪꯁꯨ ꯐꯔꯣꯏꯗꯕ ꯃꯆꯥꯅꯤ꯫ ꯆꯠꯂꯣ, ꯅꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯣ꯫ ꯄꯨꯟꯁꯤꯁꯦ ꯁꯥꯟꯇꯤ ꯂꯩꯅ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯂꯩꯖꯒꯦ꯫ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯀꯔꯣꯝꯗ ꯆꯠꯀꯅꯤ ꯈꯪꯗ꯭ꯔꯦ꯫ ꯃꯄꯥꯝꯗꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯊꯑꯣꯏꯕꯤꯗꯦ ꯊꯤꯅ ꯆꯩꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯃꯩꯊꯪꯗ ꯄ꯭ꯔꯦꯃꯤꯂꯥꯒꯤꯗ ꯊꯨꯡꯂꯔꯦ꯫ ꯄ꯭ꯔꯦꯃꯤꯂꯥꯅ, ꯍꯩꯃꯥ, ꯀꯩꯗꯧꯔꯦ? ꯅꯃꯥꯝꯆꯥꯅ ꯇꯧꯔꯛꯏꯗꯨꯕꯣ ꯄꯣꯠ ꯌꯣꯝ ꯀꯔꯤꯋꯣ? ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯃꯌꯥꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯇꯥꯛꯄꯤꯔꯤ꯫ ꯂꯧꯔꯤꯔꯥ ꯂꯧꯗ꯭ꯔꯤꯔꯥ ꯈꯪꯗꯦ꯫ ꯍꯥꯟꯅ ꯋꯥꯔꯧꯅꯗꯨꯅ ꯁꯥꯎꯅꯈꯤꯕ ꯄꯨꯝꯕ ꯋꯥꯔꯧ ꯄꯨꯛꯂꯧ ꯊꯝꯅꯗꯅꯕ ꯁꯦꯡꯗꯣꯛꯅꯩ꯫ ꯂꯩꯁꯤꯗꯤ ꯑꯅꯤꯇꯥꯅ ꯃꯌꯨꯝꯗ ꯂꯩꯁꯤꯟꯕꯗꯣ ꯏꯍꯩ ꯍꯩꯅꯖꯕ ꯄꯣꯛꯇꯦ꯫ ꯏꯀꯣꯏ ꯀꯣꯏꯖꯩ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ꯫ ꯃꯃꯥ ꯃꯆꯥꯒꯤ ꯏꯐ ꯐꯗꯣꯛꯄ ꯃꯇꯧꯗꯨꯗ ꯍꯜꯂꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯀꯨꯏꯅ ꯂꯣꯠꯄ ꯌꯥꯗꯦ, ꯍꯦꯛꯇ ꯐꯣꯡꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯄ꯭ꯔꯦꯃꯤꯂꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗꯅꯤ ꯃꯈꯣꯏꯅ ꯂꯩꯁꯤꯕꯨ ꯂꯥꯛꯅꯔꯤꯕ꯫ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯍꯥꯠꯇꯣꯛꯀꯅꯤ ꯀꯤꯍꯜꯂꯤ꯫ ꯂꯩꯁꯤꯁꯨ ꯀꯤꯗꯨꯅ ꯍꯥꯏꯗꯣꯛꯂꯨꯗꯦ꯫